ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯟꯆꯦꯟꯕ ꯑꯥꯎꯠꯁꯥꯏꯗꯇ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯨꯔꯒ ꯃꯌꯨꯝꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯈꯣꯏꯒ ꯈꯔ ꯅꯛꯂꯞꯅ ꯌꯨꯝ ꯑꯃ ꯑꯅꯧꯕ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯖꯕ ꯅꯠꯇꯦ꯫ ꯏꯃꯨꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ, ꯃꯃꯥꯒ ꯃꯄꯥꯒ ꯔꯦꯕꯤꯀꯥꯒ꯫ ꯔꯦꯕꯤꯀꯥ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯆꯨꯡ ꯐꯤꯔꯥꯜ ꯑꯃ ꯆꯥꯏ, ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯄꯥꯝꯒꯟꯕ ꯐꯖꯩ ꯍꯥꯏꯕ ꯁꯛꯇ ꯑꯗꯨ ꯇꯥꯖꯩ꯫ ꯃꯈꯣꯏ ꯏꯃꯨꯡꯗꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯐꯦꯃꯤꯂꯤꯗꯤ ꯑꯣꯏꯗꯦ꯫ ꯃꯄꯥꯗꯣ ꯒꯥꯔꯤꯒꯤ ꯅꯨꯡ ꯆꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯆꯠꯇꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯆꯦꯛꯅꯆꯤꯡꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯏ꯫ ꯑꯗꯨꯅ ꯌꯨꯝꯗ ꯑꯌꯥꯝꯕꯁꯨ ꯂꯩꯇꯦ꯫ ꯃꯃꯥꯁꯨ ꯃꯤꯒꯤ ꯊꯕꯛ ꯑꯐꯪ ꯑꯐꯪꯕ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯑꯃꯠꯇ ꯂꯩꯇꯦ꯫ ꯔꯦꯕꯤꯀꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯆꯪꯈꯤꯕꯒꯤ ꯂꯝꯕꯤꯗ ꯂꯟꯆꯦꯟꯕ ꯈꯣꯏꯒꯤ ꯂꯩꯕꯅꯤ꯫ ꯂꯟꯆꯦꯟꯕꯗꯤ ꯃꯄꯥꯟꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇ ꯀꯥ ꯍꯦꯟꯅ ꯇꯣꯔꯛ ꯈꯣꯟꯗꯥꯅꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯀꯧꯅ ꯉꯥꯡꯅꯕ ꯄꯥꯛ ꯇꯧꯗꯕꯅ ꯃꯁꯛ ꯈꯪꯅꯗꯕꯅ ꯑꯃꯠꯇ ꯇꯧꯅꯗꯦ꯫ ꯅꯣꯡꯃ ꯃꯥꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯕꯒꯤ ꯊꯣꯛꯂꯛꯄꯗ ꯔꯦꯕꯤꯀꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯦꯕꯤꯀꯥ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯂꯟꯆꯦꯟꯕꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯟꯆꯦꯟꯕꯅ ꯈꯖꯤꯛ ꯈꯖꯤꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯖꯔꯛꯂꯝꯃꯤ꯫ ꯔꯦꯕꯤꯀꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯟꯆꯦꯟꯕꯅ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯆꯝꯅ ꯈꯜꯂꯝꯃꯤ꯫ ꯋꯥꯔꯤꯁꯨ ꯀꯌꯥ ꯁꯥꯅꯗꯦ꯫ ꯏꯀꯥꯏꯕꯒꯤꯁꯨ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯦꯡꯅꯔꯛꯄ ꯑꯣꯏꯕꯅ ꯁꯨꯝ ꯀꯣꯏꯅꯔꯛꯇꯕ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯅꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯍꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯟꯆꯦꯟꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯗꯤ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯗ ꯃꯥꯗꯤ ꯀꯩ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯔꯦꯕꯤꯀꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯔꯣꯏꯗ, ꯌꯥꯔꯅꯤ꯫" ꯂꯟꯆꯦꯟꯕꯁꯨ ꯃꯁꯤꯗꯤ ꯆꯥꯠ ꯑꯃꯅꯤꯅ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯔꯦꯕꯤꯀꯥꯅ, "ꯍꯌꯦꯡ ꯃꯤꯅ ꯈꯪꯅꯔꯗꯤꯅꯦ ꯀꯃꯥꯏ ꯇꯧꯕ? ꯂꯩꯀꯥꯏ ꯅꯛꯅ ꯂꯩꯅꯔꯒ ꯔꯦꯕꯤꯀꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯟꯆꯦꯟꯕꯅ, "ꯑꯗꯨꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫" ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯒ ꯅꯝꯕꯔꯁꯨ ꯂꯧꯔꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯆꯪꯉꯒ ꯐꯣꯟ ꯇꯧꯁꯤꯟꯕꯗ ꯃꯥꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯖꯤꯜꯂꯤ꯫ ꯔꯦꯕꯤꯀꯥꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯍꯥꯛꯁꯨ ꯂꯟꯆꯦꯟꯕꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯌꯥꯔꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯅꯕꯅ ꯊꯕꯛ ꯑꯃ ꯆꯠꯄ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯗꯨꯅ ꯖꯒꯥ ꯑꯃꯗ ꯉꯥꯏꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯟꯅꯕꯁꯨ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯟꯆꯦꯟꯕꯅ ꯔꯦꯕꯤꯀꯥꯗ ꯍꯪꯂꯛꯂꯝꯃꯤ, "ꯑꯩꯒ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯅꯪ ꯀꯅꯥꯒ ꯈꯪꯅꯔꯝꯒꯦ? ꯁꯦꯡꯅꯗꯤ ꯍꯥꯏꯔꯛꯑꯣ, ꯑꯩꯁꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯀꯦ꯫" ꯔꯦꯕꯤꯀꯥꯅ, ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤꯁꯨ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕ, ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯑꯃ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯕꯨ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ, ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕꯁꯨ ꯀꯨꯏꯈ꯭ꯔꯦꯗ꯫ ꯑꯗꯨꯗ ꯂꯟꯆꯦꯟꯕ, ꯑꯩ ꯑꯐ ꯐꯠꯇ ꯀꯔꯤꯅꯣꯗꯤ ꯈꯪꯗꯦ꯫ ꯅꯪꯅ ꯊꯦꯡꯅꯔꯕ ꯃꯇꯝꯁꯤꯗꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯨ ꯊꯝꯂꯔꯣꯏ ꯈꯜꯂꯒ ꯂꯩꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯪ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯏ꯫ ꯂꯟꯆꯦꯟꯕꯁꯨ ꯔꯦꯕꯤꯀꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯕꯤꯔꯒ, "ꯃꯇꯝ ꯃꯥꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯍꯣꯡꯕ ꯀꯩꯁꯨ ꯅꯥꯏꯔꯣꯏꯗ." ꯑꯁꯨꯝꯅ ꯂꯟꯆꯦꯟꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯟꯆꯦꯟꯕꯅ ꯔꯦꯕꯤꯀꯥꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤ꯫
ꯔꯦꯕꯤꯀꯥꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯆꯩ꯫ ꯂꯟꯆꯦꯟꯕꯅ ꯔꯦꯕꯤꯀꯥꯒꯤ ꯃꯄꯤ ꯇꯩꯊꯣꯛꯑꯒ "ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯅ ꯑꯃꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕꯁꯨ ꯉꯝꯅꯔꯝꯗꯦ꯫ ꯁꯥꯎꯅꯕ ꯈꯠꯅꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯈꯠꯅꯕ ꯁꯥꯎꯅꯕ ꯇꯧꯅꯔꯒꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯒꯨꯝ ꯇꯧꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯗꯨꯅ ꯔꯦꯕꯤꯀꯥꯗꯤ ꯃꯃꯥ ꯃꯄꯥꯒ ꯌꯥꯝ ꯅꯛꯅꯅ ꯇꯨꯝꯕꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ SMS ꯑꯣꯏꯅ ꯉꯥꯛꯇ ꯊꯥꯅꯩ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯣꯏꯅꯔꯛꯇꯕꯅ ꯃꯕꯥꯅꯤꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯦꯕꯤꯀꯥꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯃꯉꯥꯎ ꯊꯤꯕ, ꯅꯨꯄꯥ ꯀꯣꯏꯅꯤꯡꯕ ꯏꯔꯥꯡ ꯀꯟꯅ ꯄꯥꯝꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯏꯀꯥꯏꯔꯁꯨ ꯂꯟꯆꯦꯟꯕꯅ ꯃꯦꯁꯦꯖ ꯊꯥꯕ ꯑꯗꯨ ꯀꯩꯁꯨ ꯁꯥꯎꯔꯛꯇꯦ꯫ ꯍꯩꯅꯗꯦ ꯀꯥꯏꯗꯤ ꯑꯗꯨꯃꯛ ꯃꯆꯤꯟꯗ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯌꯥꯗꯦ ꯑꯗꯨꯝꯁꯨ ꯌꯥꯖꯔꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯁꯨ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠ ꯑꯃ ꯔꯦꯕꯤꯀꯥꯒꯤ ꯌꯨꯝꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯂꯟꯆꯦꯟꯕꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯉꯥꯡ ꯑꯃ ꯄꯨꯔꯒ ꯔꯦꯕꯤꯀꯥ ꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗꯁꯨ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯔꯦꯕꯤꯀꯥꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯐꯝꯊꯩ꯫ ꯑꯉꯥꯡ ꯑꯃꯁꯨ ꯄꯝꯂꯒ ꯃꯈꯣꯡ ꯗꯥꯔꯤꯗ ꯌꯥꯟꯊꯔꯗꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯉꯥꯡꯗꯨꯒꯁꯨ ꯂꯛꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯟꯆꯦꯟꯕꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯔꯦꯕꯤꯀꯥꯒꯤ ꯃꯃꯥꯏꯗ ꯈꯨꯖꯤꯟꯅꯒ ꯁꯤꯛꯇꯨꯅ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗ ꯅꯥꯟꯕꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯟꯆꯦꯟꯕꯁꯨ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ꯫ "ꯗꯥ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ"꯫ ꯂꯟꯆꯦꯟꯕꯅꯁꯨ "ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯀꯅꯥꯅ ꯅꯨꯡꯁꯤꯗꯣꯏꯅꯣ? ꯅꯪꯕꯨ ꯁꯥꯎꯕ꯭ꯔꯣ? ꯁꯥꯎꯔꯗꯤ ꯃꯇꯨꯡꯗ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ"꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯦꯕꯤꯀꯥꯁꯨ "ꯁꯥꯎꯗꯦꯗ, ꯏꯀꯥꯏꯕ ꯑꯗꯨꯒꯤꯅꯤ"꯫ ꯂꯟꯆꯦꯟꯕꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯡ 1 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯦ ꯂꯥꯛꯑꯣ"꯫ ꯔꯦꯕꯤꯀꯥꯁꯨ "ꯂꯥꯛꯑꯔꯣꯏꯗ". "ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯗ꯭ꯔꯕꯣ"? ꯔꯦꯕꯤꯀꯥꯁꯨ ꯂꯟꯆꯦꯟꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯟꯆꯦꯟꯕ ꯍꯣꯏꯗ ꯃꯤ ꯂꯩꯇꯕ, ꯃꯤ ꯍꯥꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯂꯟꯆꯦꯟꯕ ꯃꯥꯡꯒꯣꯜꯗ ꯍꯤꯞꯂꯒ ꯅꯣꯚꯦꯜ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈ꯭ꯔꯦ꯫ ꯔꯦꯕꯤꯀꯥ ꯂꯥꯛꯄ ꯎꯕꯗ ꯂꯟꯆꯦꯟꯕꯅ ꯀꯧꯁꯤꯜꯂꯤ꯫ ꯐꯝꯃꯤꯟꯅꯔꯒ ꯃꯈꯣꯏꯗ ꯄꯥꯟꯕ ꯍꯩꯅꯧ ꯍꯦꯛꯂꯒ ꯆꯥꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯤꯠꯌꯦꯡ ꯑꯅꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯄꯥꯝꯂꯤ ꯍꯥꯏꯕꯗꯨꯅꯗꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯟꯆꯦꯟꯕ ꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ ꯒꯦꯠꯂꯣꯝꯗ꯫ ꯔꯦꯕꯤꯀꯥꯁꯨ ꯏꯀꯥꯏꯔꯗꯨꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯟꯆꯦꯟꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯥꯎ ꯐꯥꯎꯅꯔꯛꯄꯅ ꯇꯨꯝꯗꯕꯤꯗ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯀꯧꯅꯕ ꯐꯥꯎ ꯉꯝꯂꯛꯇ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯤꯅ ꯉꯥꯡꯅꯕ ꯑꯗꯨ ꯅꯤꯡꯐꯨꯡ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯗ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯅꯥꯆꯦꯞꯇ ꯌꯩꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯎꯅꯐꯝ ꯑꯃꯁꯨ ꯂꯩ꯫ ꯂꯟꯆꯦꯟꯕ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯀꯥꯔꯛ ꯑꯗꯨꯗ ꯅꯨꯡꯗꯥꯡ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯍꯦꯛ ꯎꯅꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯐꯝ ꯆꯥꯗꯕꯅ ꯀꯟꯅꯁꯨ ꯍꯥꯏꯖꯤꯟꯗꯦ꯫ ꯑꯁꯨꯝꯅ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯔꯦꯕꯤꯀꯥ ꯈꯣꯏꯒꯤ ꯏꯃꯨꯡ ꯃꯤꯈꯩ ꯂꯣꯏꯅ ꯊꯕꯛ ꯑꯃꯒꯤ ꯆꯠꯊꯣꯛꯅꯈꯤꯕ, ꯁꯣꯔꯥꯠ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯊꯣꯛꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯔꯦꯕꯤꯀꯥꯁꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯅ ꯃꯃꯥ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈꯤ, ꯑꯗꯨꯅ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯝꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯊꯤꯡꯂꯦ꯫ ꯂꯟꯆꯦꯟꯕꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯦꯕꯤꯀꯥꯁꯨ ꯆꯪꯗꯤ ꯌꯥꯝ ꯆꯪꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯀꯤꯁꯨ ꯑꯃꯨꯛ ꯀꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯈ꯭ꯔꯕꯗꯤ ꯈꯜꯂꯗꯨꯅ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯟꯊꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯅ ꯑꯃꯥꯡꯕ ꯀꯌꯥ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯕ ꯉꯝꯗꯦ꯫ ꯂꯟꯆꯦꯟꯕꯅ "ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯅꯌꯨꯝ ꯑꯣꯏꯗꯣꯏꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛꯌꯥꯝ ꯇꯜꯂꯤꯗꯨꯕꯣ"꯫
ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯂꯥꯛꯎꯀꯣ꯫ ꯔꯦꯕꯤꯀꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯑꯣꯏꯕꯅ ꯏꯃꯨꯡꯗꯨ ꯃꯈꯣꯏ ꯑꯅꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯔꯦꯕꯤꯀꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ, ꯃꯃꯥ ꯃꯄꯥ ꯍꯜꯂꯛꯂꯅꯕꯗꯤ ꯈꯟꯗꯨꯅ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯂꯟꯆꯦꯟꯕ ꯔꯦꯕꯤꯀꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯔꯦꯗ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯕ? ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯑꯣꯏꯅ ꯆꯥꯔꯦ꯫ ꯐꯔꯦ, ꯑꯗꯣ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯁꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅ ꯉꯥꯡꯅꯕꯁꯦ ꯏꯃꯥ ꯍꯣꯏ ꯇꯥꯔꯝꯂꯕꯗꯤ ꯈꯟꯗꯨꯅ꯫ ꯑꯩꯈꯣꯏꯗꯤ ꯈꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯁꯨ ꯅꯠꯇꯕꯅ ꯃꯤꯅꯁꯨ ꯉꯥꯡꯅꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯅꯕꯗ ꯏꯄꯛꯇ ꯄꯛꯆꯒꯅꯤ꯫ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯄꯥꯈꯠꯇꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯗ ꯅꯧꯅ ꯇꯤꯟꯅꯕꯤ ꯔꯦꯕꯤꯀꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯤꯡꯖꯦꯜꯁꯨ ꯂꯥꯛꯇꯨꯅ ꯔꯦꯕꯤꯀꯥ ꯆꯪꯉꯛꯑꯣ, ꯑꯩ ꯏꯃꯨꯡꯗ ꯂꯩꯌꯦ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯁꯤꯕꯣ? ꯗꯥ ꯂꯟꯆꯦꯟꯕꯅ ꯎꯅꯁꯦ ꯍꯥꯏꯌꯦ, ꯃꯥ ꯊꯣꯡꯗ ꯂꯩ ꯍꯥꯏꯕ꯫ ꯏꯕꯦꯝꯃ, ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯅꯦ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕꯗ ꯑꯩꯕꯨ ꯃꯌꯥꯝ ꯇꯥꯔꯕꯅꯤꯀꯣ꯫ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯔꯒꯅꯦ ꯌꯥꯝꯅ ꯐꯖꯗꯦ, ꯃꯤꯠ ꯌꯥꯝꯅ ꯅꯥꯏ, ꯅꯨꯄꯥ ꯃꯌꯨꯝ ꯅꯨꯄꯤ ꯃꯌꯨꯝ, ꯃꯤ ꯂꯩꯇꯕ ꯇꯟꯖꯥꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ, ꯈꯪꯗꯦ ꯀꯩꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯕꯅꯤ꯫ ꯂꯤꯡꯖꯦꯜ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯑꯣ ꯐꯔꯦ, ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ, ꯑꯩꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯆꯠꯅꯤ ꯈꯪꯗꯕꯅꯤꯅ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯂꯥꯛꯄꯅꯤ꯫ ꯐꯔꯦ, ꯆꯠꯊꯣꯛꯎꯔꯣ, ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯍꯣꯏ, ꯍꯌꯦꯡ ꯂꯥꯛꯎꯀꯣ, ꯑꯩ ꯗꯥ ꯂꯟꯆꯦꯟꯕꯗꯣ ꯉꯥꯏ ꯂꯩꯔꯦ ꯍꯥꯏ, ꯊꯣꯛꯎꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯔꯦ꯫ ꯔꯦꯕꯤꯀꯥꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯔꯦꯕꯤꯀꯥ, ꯅꯣꯏ ꯃꯃꯥꯡꯒꯤ ꯊꯣꯡꯗꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗꯨꯗ ꯑꯩ ꯂꯩꯌꯦ, ꯂꯥꯛꯑꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯎꯅꯔꯨꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯄꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯗꯕꯒꯤ ꯃꯇꯧꯒꯨꯝ ꯂꯥꯛꯂꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯔꯦꯕꯤꯀꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯑꯗꯨꯝ ꯆꯠꯊꯣꯛꯏ ꯈꯪꯕꯅ ꯔꯦꯕꯤꯀꯥ ꯈꯣꯏꯒꯤ ꯌꯨꯝꯗ ꯅꯨꯡꯊꯤꯜ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯟꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯦꯕꯤꯀꯥꯒꯤ ꯃꯃꯥꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯟꯆꯦꯟꯕ ꯍꯧꯒꯠꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯔꯦꯕꯤꯀꯥꯁꯨ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯗ ꯀꯧꯗꯨꯅ ꯑꯗꯨꯒ ꯉꯥꯛꯇꯪꯕꯨ ꯐꯝꯕ ꯉꯝꯗꯕ꯫ ꯂꯟꯆꯦꯟꯕꯁꯨ ꯐꯔꯁꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯈꯔ ꯂꯥꯞꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯠꯂꯁꯤ꯫ ꯃꯐꯝꯁꯨ ꯂꯩꯇꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯉꯥꯡꯅꯗꯨꯅꯇ ꯂꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯈꯔ ꯅꯤꯡꯐꯨꯡ ꯉꯥꯡꯕ, ꯏꯃꯨꯡꯗ ꯆꯩꯕ ꯉꯥꯡꯕ ꯇꯧꯕ ꯑꯗꯨ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯕꯤꯀꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯦꯕꯤꯀꯥ, ꯑꯩ ꯊꯣꯛꯑꯒ ꯂꯩꯔꯕꯅꯤ, ꯅꯪꯁꯨ ꯀꯣꯝꯅꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ, ꯃꯑꯣꯡ ꯌꯦꯡꯉꯒ ꯑꯩ ꯊꯣꯡ ꯃꯈꯣꯡꯗ ꯂꯩꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯟꯆꯦꯟꯕ ꯔꯦꯕꯤꯀꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯔꯦꯕꯤꯀꯥꯁꯨ ꯃꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯈꯔ ꯂꯥꯞꯄ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯆꯪꯕ ꯑꯣꯏꯕꯅ ꯔꯦꯕꯤꯀꯥ ꯈꯔ ꯍꯩꯅꯗꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯟꯆꯦꯟꯕ ꯂꯩꯔꯤꯀꯣ ꯈꯟꯗꯨꯅ ꯀꯥ ꯑꯗꯨ ꯕꯜꯕ ꯊꯥꯟꯕ ꯈꯔ ꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯝꯃꯤ꯫ ꯂꯥꯏꯠ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯃꯨꯠꯈ꯭ꯔꯦ꯫ ꯔꯦꯕꯤꯀꯥ ꯂꯟꯆꯦꯟꯕꯒꯤ ꯃꯅꯥꯛꯇ ꯀꯤꯕꯒꯤ ꯆꯪꯁꯤꯟꯗꯨꯅ ꯂꯩ꯫ ꯂꯟꯆꯦꯟꯕꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯀꯤꯗꯨꯅ ꯃꯩ ꯑꯗꯨ ꯊꯥꯜꯂꯛꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯦꯕꯤꯀꯥ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯄꯦꯟꯗꯕ ꯑꯃ ꯂꯩꯔꯕꯁꯨ ꯂꯟꯆꯦꯟꯕꯒꯤ ꯃꯐꯝꯗ ꯇꯝꯖꯩ, ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯇꯝꯖꯔꯤ꯫ ꯗꯥ ꯂꯟꯆꯦꯟꯕ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗ
ꯅꯝꯊꯥꯛ ꯇꯧꯒꯦ ꯈꯟꯕꯤꯒꯅꯨ. ꯃꯩꯆꯥꯛꯁꯦ ꯄꯨꯕ ꯌꯥꯝꯅ ꯋꯥꯕꯅꯤ. ꯂꯟꯆꯦꯟꯕꯅꯁꯨ, ꯔꯦꯕꯤꯀꯥ, ꯅꯪꯕꯨ ꯑꯩ ꯊꯥꯖꯗꯕ꯭ꯔꯅꯦ? ꯑꯩꯁꯦ ꯅꯪꯒꯤꯅꯤ, ꯅꯪ ꯈꯛꯇꯒꯤꯅꯤ. ꯂꯥꯛꯅꯤꯡꯕ ꯃꯈꯩ ꯂꯥꯛꯆꯁꯅꯨ. ꯅꯪꯒꯤꯗꯃꯛꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤ. ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯑꯩ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏꯌꯦ. ꯑꯁꯤ ꯍꯥꯏꯔꯒ ꯔꯦꯕꯤꯀꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨ ꯗ꯭ꯔꯥꯏꯚ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯔꯦꯕꯤꯀꯥ ꯌꯥꯎꯅ ꯃꯈꯣꯏ 6 ꯄꯨꯟꯅ ꯐꯥꯒꯠꯈꯤ꯫ ꯈꯕꯔꯗ ꯄꯥꯎꯗ ꯌꯥꯎꯔꯛꯈꯤ꯫ ꯃꯃꯥ ꯃꯄꯥꯅ ꯊꯝꯂꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯅꯠꯇꯅ ꯂꯥꯟꯖꯗ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯐ ꯐꯠꯇ ꯈꯟꯊꯔꯒ ꯇꯧꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯈꯟꯗꯨꯅ ꯔꯦꯕꯤꯀꯥ ꯃꯄꯤ ꯏꯔꯥꯆꯦꯟ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯂꯩ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯔꯕꯤ ꯃꯃꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯃꯆꯥꯗ ꯌꯦꯡꯂꯒ, "ꯏꯆꯥꯊꯣꯏ, ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ. ꯏꯃꯥꯒꯤ ꯑꯁꯣꯏꯕꯅꯦ ꯅꯪꯕꯨ ꯅꯊꯟꯇ ꯌꯨꯝꯁꯤꯗ ꯊꯝꯂꯝꯕ, ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕ, ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯍꯧꯗꯕ ꯏꯃꯥꯒꯤ ꯏꯔꯥꯜꯅꯦ. ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯂꯩꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯥꯅ ꯔꯦꯕꯤꯀꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯃꯥ ꯃꯄꯥꯅ, "ꯍꯌꯦꯡꯋꯥꯏꯅꯦ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯏꯆꯥꯒꯤ ꯃꯄꯥꯜ ꯆꯥꯔꯅꯤ ꯈꯜꯂꯨꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ, ꯂꯣꯏꯔꯦ. ꯈꯟꯖꯔꯨꯕ ꯑꯁꯥ ꯄꯨꯝꯅꯃꯛꯁꯨ ꯀꯥꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯅꯤꯡꯗꯥ ꯇꯧꯗꯨꯅ ꯃꯃꯥꯗꯤ ꯀꯞꯆꯔꯤ꯫ ꯂꯟꯆꯦꯟꯕꯗ ꯊꯥꯖꯕ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯑꯗꯨꯃꯛ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ ꯂꯩꯈꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯃꯥꯡꯕ, ꯑꯁꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯔꯦꯕꯤꯀꯥꯒꯤ ꯗꯁꯥ ꯑꯁꯤ